Awaba Taraba Miyamgidamak MSCB na Mateng Pangba Yaba Panghanninge CM Pawasi Paunil Khon Pawsi dagi Lokhatsaba nei Handakta Manipur gi tampak lamdamda ising isaw hanjin nangkhiba loina na tongan ba mafamsing dagi lanjena raktuna maruoy ba mayang Imphal Assembly Constituency amadi Moirang Assembly Constituency da leiriba miyamsing da Mateng Pangba da bengna choba thodang lobiyo haina Manipur gi Chief Minister Nongthongbam Birena appeal tawkhre Wapam asi Manipur State Cooperative Bank Limited ke mayang Imphal branch amadi Moirang branch ani nauna Chief Minister N Biren Singana virtual conferencing gi kuthangda Chief Minister gi secretary tagi hangdokhe MSCB gi branch ani haibadi mayang Imphal amadi Moirang gi branch hangdokpagi thauram aduda mafam aduda Assembly Constituency adugi MLA sing na saruk yakhe Chief Minister gi secretary ta pangthoki ba thauram aduda Manipur gi Chief Secretary Binit Joshi amadi atopa MSCB gi official sing yauna saruk yakhiba thauram aduda Chief Minister N Birena makhata na hai mayang Imphal Assembly Constituency asi handak ising isaw kaya rak nangkreba mafam oikhe mafam aduda nga gi farm tawraga hingjaba miyoy kaya su leiriba nei masigi mathakta Moirang Assembly Constituency dasu phibam asi makmayong na ring hai diba Assembly Constituency sing asida handak thokliba kanglup anigi lan asina maram oiraga Lanjena duna relief camp da miyoy kaya laire hai diba miyoy sing asigi khallaga Manipur State Cooperative Bank MSCB na miyamgi khallaga Mateng Pangbada kharaga hena mijeng sangbi wai kheng thauram adugi khudong saba lauraduna Chief Minister na MSCB na mamangda laingak asida Mateng Pangdun lakhiba maruoy na miyamgi nomit Hills Leaders Day na chingba thauram singda saruk yaba lakhiba miyoy kaya gi awada pa kaya mengkhatpi bagidamak thagat pa phongdokhe masiga loinana cooperative bank asina haukiba chahi manga asida self help group lising amaga marfudraga manga da lupa crore taraga tare lomgi senfam sing thadakhe masiga loinana lainga kasigi makhada paikhatkiba startup scheme sing da lupa crore taraga manga rom henna senthang piki bagidamak MSC bu thagat pa phongdokhe kuki khulai paiba singa taunari basu laukthokla data Manipur gi irang loisan bangamgane Kanglaipal Pawasi Pandam Paukse dagi lokhatsavane Manipur da sanariba lila mitai namthananaba sanaba lila ne 1951 gi matungda sanglakpa sing Indian nati haina laukthokpa amadi kuki khulai paiba singa taunariba su laukhoklaba matamda Manipur da thokliba irang loisan bangamgani haina political activist sapam Kanglaipal mitai na phongdokhre ngarang mitai saingak maitra bangna senduna Manipur Press Club ki thangjing hall da pangthokiba lamyanba irabat ki humbudraga humdoi suba laikhidaba numit thauramga mari leinana sapam Kanglaipal na makha taraduna laikhidraba lamyanba irabat na matam adugi sokna samnaba yadaba tax sauna lobagi system amadi miyambu odnaiba kaya gi mayokta leiduna lamdam asibu kannana ba honaramba asengba lusingba manei mahangna manung matam chadana laikhidaba ibasi lamdam asigi achauba mangjaba manei lamyanba sina tawramba thabak thauramgi liklam sing ngasigi mirol na ngakna mahangna pamlamba pandam adu ngakna chatpagi tangai fadaba leire Manipur da sathariba irang asi yellow mi waideba mitai singbu gihanduna namthanaba honaba nei asigumba thaurang asida matam sangna irang chathaduna leibagi mahut irang asi athuba matamda loisinaba 1951 gi matungda changlakpa sing tanthokpa amadi kuki khulai paiba singna tawriba suhando o mitai namthanaba chathariba lila asi makha chathaduna leirabadi kari oirakani haiba India lengangna khangu haiba wafam thamkhe thauram aduda mitai sengak maitra baki president nongthongbam sanahal All Manipur Students Guardian Organization gi General Secretary Sumati Saugrakpam Socialist Students Union of Manipur gi President Sorai Sam Yai Mitai amadi Kanglaipak Minority Welfare Organization gi President MD Nasir Khan na thauram gi presidium member oina saruk yakhe loinana lamyanba hizam irabat ki photo da miyamna laisukat na kheng chinga masung tamda combined forcing na operation chathabada khulai kaya marum phagat khrai pawasi Kanglaipak ki maira pawse dagi lokhatsavane Manipur gi chinga masung tampaki tongan ba mafam kaya da security gi akanba kangbuna thiba humba gi thabak chathabada khulai kaya phagat pangamle haire police ki pawgi matungin na ngahansu Churasanpur district ki Nalon Bilesta Army BSF amadi Manipur gi police ki apunba kangbuna chathagiba operation da large heavy caliber country made mortar pumpi ani amadi number 80 grenade ani phagat le haire amarom da Thobal district ki teksam maning sing da chathagiba operation da SLR ama ahangba magazine ama SMG carbine ani magazine ani .32 pistol ama ahangba magazine ama 9mm pistol ama ahangba magazine ama
51 mm para bom ama, detonator yaudaba, HE-36 hand grenade mari, tube launching ane, electronic detonator ane, gram chamaga kun mga lumbang, star denied marfudra, explosive mga, line ammunition round taragan itoy, stun grenade ama, stinger grenade ama, 38 mm rubber bullet ane, tear smoke cell ahum, dampi cell ama, stain cell ama, tear smoke cell ahum, tear smoke cell salt nose ane, tear smoke cell LR ama, biofeng set ama fagat ki haire, fagalaba kulay sing adu marilay na ba police station sing da kusin na kre haire. Amarom da security force na ngak sendu na, ngaha National Highway 37 amadi, to da malpo ba gari matang sin na marfudraga mga amadi, sa hum ga sumna ahum imfal da puthorok kre haire. Nirupamagi haksang Jenimski Anatomy Department ta sinakre, pawasi paunilkon pausi dagi lokhat savanay, thangmay ban mais nam laikay dagi, sanglakpam jay chayiyompo miyam na nirupama haydaga khangnaba miyoy asi laikhidraba matong, Rimski Mirel sangda post-mortem tawraga, mahag na layramba langgol ning thaw laikay da layba. Langgol all S home da pudu na, mapamadu da layriba ahal sing amade, laikhidrabagi imong manunggi miyoy sing na, haykat laykat tamlaba matong, Jenimski Anatomy Department ta sinakre haire, laikhidraba sin na hinglingay matamda, Jenimski Anatomy Department ta, mahaki haksang kathoklam ki hay na, pawasin na makatare,